ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯅ ꯌꯦꯛꯀ ꯊꯤꯒꯠꯇꯅ ꯌꯦꯛꯀ ꯊꯤꯒꯠꯂꯨꯅꯨ ꯄꯪꯀꯣꯏ ꯀꯣꯏꯅꯣ ꯕꯣꯅꯤꯅ ꯄꯤꯖꯥꯒꯤ ꯖꯨꯁꯇ ꯍꯥꯞꯈꯤꯕ ꯒꯨꯂꯤ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯈꯪꯉꯗꯤ ꯑꯗꯨꯗꯣ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯌꯥꯝꯅ ꯑꯗꯣ ꯂꯥꯏꯐꯁꯤꯁꯨ ꯀ꯭ꯔꯤꯌꯦꯠ ꯑꯦ ꯅ꯭ꯌꯨ ꯑꯦꯀꯥꯎꯟ ꯍꯥꯏꯕ ꯑꯣꯞꯁꯟꯗꯨꯝꯇꯪ ꯌꯥꯎꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯄꯛꯇꯕ ꯅꯋꯥꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯦꯠ ꯑꯣꯏꯅ ꯂꯩꯔꯤ ꯁꯔꯨꯛꯅꯦ ꯑꯩꯒ ꯀꯣꯏꯅꯔꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯧ ꯖꯤꯄꯦꯒꯤ ꯃꯇꯝꯁꯤꯗ ꯖꯤꯄꯦ ꯄꯥꯏꯗꯕ ꯑꯩꯅ ꯀꯥꯏꯗꯩ ꯅꯩꯗꯣꯔꯤꯒꯦ ꯑꯝꯇ ꯈꯜꯂꯣꯅꯦ ꯅꯪꯁꯨ ꯑꯗꯣ ꯅꯪꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯋꯥꯆꯞ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯕꯦ ꯅꯍꯥꯟꯅ ꯀꯣꯏꯔꯨꯅꯨꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯅꯤꯅꯦ ꯑꯩꯅ ꯆꯥꯠ ꯂꯥꯎ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯗꯤ ꯅꯪ ꯆꯤꯡ ꯂꯥꯎꯅꯤꯗꯣ ꯍꯧꯔꯛꯄꯗꯒꯗꯤ ꯊꯨꯡꯅꯗꯧ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯌꯥꯗꯕꯅꯤꯀꯣ ꯅꯣꯏ ꯁꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯝꯃꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯗꯦꯠꯇꯣ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ ꯑꯩꯁꯦ ꯁꯛꯇꯤ ꯊꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯅ ꯈꯤꯇꯪ ꯁꯦꯡꯗꯕꯒꯤ ꯊꯤꯕ ꯃꯥꯟꯕ ꯋꯥꯅꯦ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯁꯦ ꯑꯩꯅ ꯇꯥꯛ ꯂꯥꯎ ꯆꯪꯁꯤꯟꯕꯅꯦ ꯑꯗꯩꯗꯨꯗ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯏꯁꯇꯣꯔꯤꯁꯦ ꯊꯝ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯕꯗ ꯆꯤꯡ ꯂꯥꯎꯕꯤꯗꯣ ꯊꯃꯣꯏꯗꯒ ꯇꯛ ꯂꯥꯎꯅ ꯆꯛ ꯂꯥꯎ ꯊꯤꯟꯕꯤꯗꯣ ꯊꯃꯣꯏꯗꯒ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯆꯪꯁꯜꯂꯦ ꯇꯥꯛ ꯂꯥꯎꯅ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯏꯁꯇꯣꯔꯤꯁꯤ ꯆꯪꯁꯜꯂꯒ ꯑꯩꯅ ꯔꯦꯛꯁꯦ ꯆꯞ ꯅꯝꯁꯜꯂꯦ ꯔꯞ ꯔꯦꯛ ꯑꯗꯩ ꯀꯤꯌꯥꯔ ꯔꯦꯛꯀꯁꯦ ꯆꯞ ꯅꯝꯁꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯐꯖꯩꯀꯣ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯍꯥꯏꯖꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯜꯂꯦ ꯑꯗꯩ ꯑꯩꯁꯨ ꯋꯦꯜꯀꯝ ꯍꯥꯏꯖꯜꯂꯝꯃꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯗ꯭ꯔꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯟꯕ ꯊꯕꯛ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃꯁꯦ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯖꯜꯂꯨꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯌꯥꯁꯜꯂꯛꯑꯕ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠꯇ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯁꯨ ꯌꯥꯁꯜꯂꯛꯄ ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟꯗꯨꯒ ꯑꯃꯨꯛ ꯑꯩꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯣ ꯑꯗꯨꯃꯨꯛ ꯇꯟꯕ ꯑꯅꯤꯁꯨꯗꯤ ꯑꯁ ꯅꯨꯄꯤ ꯃꯇꯥꯡ ꯈꯟꯅꯕꯒ ꯏꯖꯠ ꯂꯩꯇꯕ ꯋꯥꯅꯤꯗ ꯐ꯭ꯔꯦꯟ ꯑꯣꯏꯅꯤ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯑꯦꯛꯁ ꯀꯥꯎ ꯉꯝꯗꯧ ꯉꯥꯛꯇ ꯊꯨꯏ ꯑꯩꯅ ꯆꯥꯠ ꯂꯥꯎ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯗꯤ ꯅꯪ ꯆꯤꯡ ꯂꯥꯎꯅꯤꯗꯣ ꯃꯁꯥ ꯈꯪꯕ ꯈꯪꯗꯕ ꯑꯃꯗꯤ ꯀꯣꯏꯁꯜꯂꯛꯑꯦ ꯑꯩꯁꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯗꯤ ꯀꯝꯗꯧꯕ ꯈꯪꯗꯦ ꯑꯦꯕꯤꯁꯤꯗ ꯑꯃꯨꯛꯇ ꯑꯣꯏꯕ ꯏꯕꯦꯆꯥꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯍꯧꯔꯤ ꯅꯪ ꯊꯥꯕꯜ ꯂꯥꯛꯑꯒ ꯊꯥꯕꯜ ꯆꯪꯉꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯇꯥꯏꯗ ꯂꯦꯞꯄ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯊꯥꯕꯜ ꯄꯥꯏꯔꯛꯏꯁꯤꯡꯗꯨꯗꯤ ꯃꯁꯛ ꯊꯤꯕ ꯉꯥꯛꯇꯅꯤ ꯃꯇꯥꯏꯗ ꯂꯦꯞꯄ ꯅꯪꯅ ꯏꯐ ꯐꯖꯩꯅ ꯑꯁ ꯑꯃꯨꯛꯇ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ 24 ꯑꯋꯥꯔ ꯂꯣꯌꯦꯜ ꯑꯣꯏꯕꯁꯤꯁꯨ ꯋꯥꯏꯅꯦ ꯏꯇꯣꯝꯇ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯅꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯃꯌꯥꯝ ꯑꯝꯇ ꯍꯧꯍꯧ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯄꯨꯂꯞ ꯇꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ ꯍꯥꯏꯔꯝꯃꯒ ꯑꯇꯣꯞꯄꯒ ꯍꯤꯡꯃꯤꯟꯅꯔꯝꯃꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯐꯖꯃꯟꯗꯦ ꯑꯗꯨꯗꯤ